ꯉꯔꯥꯡꯗꯒꯤ ꯍꯧꯕꯅꯤ ꯍꯣꯏ ꯍꯩꯔꯣꯛ ꯕꯖꯥꯔ ꯄꯥꯠꯇꯨꯗ ꯂꯩꯕ ꯍꯩꯔꯣꯛ ꯄ꯭ꯔꯚꯨ ꯑꯆꯧꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯥꯟꯗꯣꯞꯇꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗꯣꯛꯆꯔꯦ ꯁꯤꯗꯣꯛꯏꯁꯦ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯥꯟꯗꯣꯞꯁꯦ ꯌꯥꯝꯅ ꯀꯨꯞꯅꯒꯤ ꯃꯑꯣꯡꯗ ꯁꯤꯗꯣꯛꯑꯦ ꯃꯥꯟꯇꯣꯞꯁꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯉꯦ ꯁꯤꯗꯣꯛꯄꯗ 1% ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣই ꯄꯤꯂꯔ ꯁꯦꯝꯅꯕ ꯃꯦꯖꯔꯃꯦꯟ ꯂꯧꯕ ꯍꯧꯖꯔꯦ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯍꯧꯖꯔꯦ ꯀꯅꯥꯅꯣ ꯄꯤꯂꯔ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯕꯤꯔꯝꯃꯦ ꯐꯥꯎꯟꯗꯦꯁꯟ ꯑꯌꯥꯝꯕ ꯂꯣꯏꯔꯦ ꯃꯈꯣꯡ ꯐꯨꯝꯖꯤꯟꯕ ꯍꯧꯔꯦ ꯅꯦꯔꯣ ꯕꯨꯡꯁꯤ ꯀꯩꯅꯣ ꯕꯨꯡꯕꯨꯡ ꯈꯨꯠꯄꯥꯛ ꯇꯧꯔꯤꯔꯣ ꯂꯥꯏꯒꯤ ꯀꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯐꯅꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯏꯌꯥꯝꯕ 야홀로 하뽀이 바깥은
वीडियो थारा हुए वीडियो नमी को ꯑꯩꯈꯣꯏ ꯄꯤꯂꯔ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯊꯛꯀꯤ ꯖꯤꯡꯒ ꯍꯥꯞꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ꯫ ꯃꯩ ꯁꯦꯝꯃꯤꯔꯣ? ꯃꯊꯛꯀꯤ ꯔꯪꯁꯤꯗꯤ ꯑꯉꯧꯕ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯒꯦ ꯃꯌꯥꯝ꯫ ꯍꯧꯖꯤꯛ ꯇꯥꯏꯜꯁ ꯊꯥꯕꯒꯤ ꯇꯔꯟ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯂꯥꯛꯂꯤꯕ ꯏꯉꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯁ꯭ꯅꯥꯟ ꯖꯇ꯭ꯔꯥ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯡ 13 ꯏꯪ 2022 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁ꯭ꯔꯤ ꯁ꯭ꯔꯤ ꯆꯩꯇꯟꯌ ꯃꯍꯥꯄ꯭ꯔꯚꯨ ꯑꯆꯧꯕꯒꯤ ꯅꯧꯅ ꯁꯥꯖꯕ ꯃꯥꯟꯗꯞ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯁ꯭ꯔꯤ ꯍꯔꯤ ꯁꯪꯀꯤꯔꯇꯟ ꯑꯃꯗꯤ ꯔꯥꯁ ꯂꯤꯂꯥꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯏꯔꯝꯗꯝ ꯑꯃꯗꯤ ꯏꯔꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏꯊꯤꯕꯤ ꯄꯨꯝꯅꯃꯛꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1ꯗꯒꯤ ꯍꯧꯖꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯏꯛꯀꯤ ꯊꯣꯡꯗ ꯅꯤꯡꯁꯤꯡꯖꯕ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯍꯌꯦꯡ ꯂꯥꯏꯁꯪ ꯁꯪꯒꯥꯕ ꯅꯨꯃꯤꯠꯅꯤ꯫